Jammu amasung Kashmir ki Article 370 lawthokkhibna Manipur gi Chief Minister yauna BJP ki legislature amasung BJP Manipur Pradesh ki maikai gi nungaiba man thagatpa phongdorakle. Naga peace talk ki waroisina tukda lakpa yabi oithokpa lebena seso singa laingaka sengkhiba consultative committee ga meeting pangthokna khanane na bahawe haina CM na phongdorakle. Jammu and Kashmir के Article 370 लौथोखिबगुम अवांग नोंगपोक स्टेट सिंग द पीरिबा कॉन्स्टिट्यूशन के प्रोविजन सिंग लौथोखबा याई मयाम सेम सावबा लेब मतौ ओइरि हाइना अमुकोना फोंगरोखि स्टेट रोबोट की फाउंडर पीस लंधोरी बिम हाकि मसानपी पीस रोमितांग से जुडिशियल मजिस्ट्रेट इफाल वेस्ट थोखरे कोडा निमितरा मंगानी की जुडिशियल कस्टडी Singi mafam sing da sing yok na thamna pagi pandam da sek dam sa masana ba thorang tori haina civil serem pere na lauto kre Wangoi ki community health center ne state si khwaidi ahan ba Ayushman Bharat Pradhan Mantri Jan Arogya Yojana ma di Chief Minister Haksel ge tengpang san han ba center oi bangam kre GGP Japan की सेठंग मखादा सामदेल की लानबुंग साबा अनालोन क्रिश्चियन इंस्टीट्यूट के सेकेंडरी स्कूल बिल्डिंग से एम्बेसी ऑफ जापान की मिनिस्टर केनको सोनेना संगा मैम खुरमजरी दोम येंगबी बस इंपैक्ट न्यूज़ ने के थोक्सोम नो से पुंजा से फावी मरे पाव सिंह मैम द पिजरी काश्मीर सनरब इंडियन कॉन्स्टिट्यूशन के आर्टिकल 370 अमसुंग 35A लौथोखिबदा मणिपुर के मिनिस्टर यावना बीजेपी की लेजिस्लेचर अमसुंग BJP Manipur Pradesh की माइकई की नुंगाइबा बन थागर फोंदोरखले इरम मसिग मरी लेना कांचीपुर लेपा BJP Manipur Pradesh की ऑफिस ता पाउ मिसिंग उनबदा Chief Minister na hai income jar sim sa panyang khai ni thoi matam ki BJP na tandra lakwa nation ama oiragadi amat oina laimina na bagi amadi flag ani thokpa yaroi haiba wakalun adu thaba oina pangthorakpada BJP ki lusingba Prime Minister Narendra Modi amadi BJP ki President oiriba Indian Home Minister Amit Shah bu Chief Minister na thagat pa phungdorokhi Jammu and Kashmir da Article 370 amadi 35A ani na maram oirakanda Bharat Basi punamakta leiramba samamnaba athingba nungaitaba Bharat ni diharaga sangthok changsinda samamnaraga sayetnaraga lakpa Bharat ki amatto eba saktam da singnaraga lakpa dong tawbudo BJP gi aduguma Sri Narendra Modi ji amadi Amit Shah ji ani gi political will damagloina na scrap tokhiba lauthokhiba madugi nungaibadu Pongok Sabani Loinana Article 370 amadi 35A is scrap to Godabani Lokokodamina support Tokiba Dola Doli Kaidan Punamaku Nasi Kogi site gi Manipur Giadum BJP Karikagi site gi Tagachari Amaramda Paumi Singh na hangbo hangi pau computer dan Chief Minister na hai India government na masong nation ay mani ki pistoga se athu patal loisila ba yai hai na Nagaland ki governor oiramba PV Asarya na phongdoki wafam lakpati ki Manipur government na so Wafam masikop na yengdaba yadaba na lamdam asiki siyasa singa laingak na sengkiba consultative committee ga meeting pangthok na khanani na bahore amadi India government ki interlocutor RN Ravi na Nagaland ki governor oina haplakpada asigum oirakliba fibam asida government ama oina tumina license ba yadaba na kari toba yai haibana singba siyasa sing tanabani haina phongtorki loinana Yellow Kanaba Assembly na passed of Mani People Bill 2018 su Prastin SNP na state government na taksin ba letri hype wapam sing su si Minister na Pongdoroki. NSNIM amadi Bharat Sarkar anigi markta sathariba peace talk se masi ekoi vigil doba hauragalai madugi damukta ekoi khanana consultative committee haidana miu anina saba timama siamaga thame hariba consultative committee sigi maru ebe mathokdi matam gi hariba peace talk siga mari lainana Delhi da lairiba home minister gi level da interlocutor gi level da national security advisor gi level da aduga national leaders gi level da kari step kadai ba wo kari tawre karai yorge kari step tok dori gi haibna chingbagi madugi monitor toba observe toba
matam ki feedback lauba tawraga lakpani state sida mai horon digi lemin rakaba khogi ichili naw mayam puna makse amatta kaina dana khoi apuno gi saktam si puna lemin na bagi pandam amaga hairba potu gi pandam kharadu gi makha dai khoi sangthil lakpani India Langak Zamun Kashmir Bu Ani Thona Khaitok Tuna Article 370 Lokthokibugum Awang Nopok State Sing the Pidibakona Tongan Constitution the provisions sing asisu Lokthokibay Maramasina Awang Nopok Miam Namatoina Sem Saw Matamari Haina Observation Committee of Great Uprising Unity Day Chairman Suriba Mukoki President PS Devana Fongtokre Wahamasi Committee Asina Sindana Kono Mangala Balamian Masangle the Pangtokiba Thanksgiving ceremony come distribution of Donors Card and Certificate of Appreciation ki thorom da mahana haikibani Devana Makata na haikibada BJP ne lusing ba NDA ki langak asina India pumbada one nation one religion one culture one constitution ki theory asi sanahan ba honaba apik pa phurup kaya am nam muthat na ba honaba ki khongthang adu handaki Jammu Kashmir wathok asida mai explain khangmagam le masagi ningthau pandra tongan palangak lon leijana ba Jammu Kashmir da thokli ba thodok asimak India ke awang nopok ta leiri ba state singa soidana tholak pa yaba ya kiba se yamna sauna leiri maramasina lamda masigi miana mikup na home singna le hotuna India lenga na lokalak pa khong thang khudimak thengna ba matam oire haike Nagaland 371 clause A aduga Manipur 371 clause C kanaga sumaina piraga chaukhatriba jati mayam singji chaukhat chananaba hingjananaba malemdagi mut khidoraba adugumba jati singji masana masabu kanjananaba gidamakta sumaina hana provision amagi protection ama pirambase aikoi north east aju sungsoi soidana yaurak lagani haibasi thajaba ma aikoida fil tawi mase aikoi yamna laibak thiba amasung nungnangba amakak aikoida poi hojiti akhang aising expert sing aduga tongan ba political party sing aikoi pumnamakna kok chungjin minaraganda akoi gi north east ta asigumba phibam china laagadi aikoi kari phirep lawgadage haibse yamna khandaningai oiba aduga aikoi gi lawbom thogba phirep che mayek sengna aikoi punna khana nainaba si yamna mathau taina khali ngasi biti rota leba irawat babanda Manipur da leba le parties singi mi pampang thoktuna hayeng Jammu Kashmir gi mitang da protest meeting pangtolagani haina CPIM Manipur State Committee ki sero lamana khangalakli ngasi gi mifam da political parties CPI CPIM RSP AIFP gi lusing basing na sarugya khi haina sero lasina makhatari Standard Upper Higher Secondary School ki hostel da mahiro ni pi masa malai ki dapi wathok ta sena bayai haiba school aski founder PS Landhoni masung mahaki masano PPS Romita ngasi sub judicial magistrate Impal West Putokre mama masa ni mag mitara mangani ke judicial custody pikre PS Landhoni masung mahaki masano pipo antiseptory bell pinaba session judge da tharak karba matungda tharakiba antiseptory bell satlibas tha asiki hokiba amada khanaraba matung anticipatory bell adu kakhe SIT na misi asiga mari laina ba wahang pahong sathanaba Landhoni masung mahaki masanapi tha asigi hokipatang amagi ahing nongyai da phagat kibani masigi matung mama masani mag Infal West ki DT magistrate ta putholaba matung numit mangani ki police custody pikibani numit mangani ki police custody pikra matung Landhoni masagi pipam soksalak patagi Jenims ki ICU da laikan andana lakibani ngasi asi numit mangani oina pikiba police custody ki matam loidana makata ba hearing satanaba akan section thorangal na PS Landhoni ambulance ta aduga masana PPS Robita buna bulletproof raksak ta hapna purlaba matung Sairap Kota laiba judicial magistrate Nepal West apung ohum lom khare helak pada putoktuna nimit tara mangani ge judicial custody da pikibani Landhoni mama masa makata ba hearing sathana ba putorokani haiba tabadigi kwarman kaitel phambi singna irang hork patagi Manipur police amasung kaitel phambi sing marakta sauna mungna ba thoke mungna ba dana maram warga Sairap Court complex mamangi lambi kanagumba mioi amata salandara nimidang wairam pung manga phawba thengki Court ki hearing loidana mama masa puthorpa matamda kaitel phambi singa lambi da tatna irang horpatagi mugna bathoki mugna badu police na control torba matung PS Landhoni buna Jenims ki ICU security ward puki loinana masano PPS Romita buna central jail Impal da puki Standard Upper Higher Secondary School ki hostel ma heroin pi masala ki da kamari lainana pagalaba school ki authorities sing fact school hang baga mari lainana phapni haina Impal la phongba nungti ki phongba pau se khara da phonglak pa bo misi asi se asi na kan mongda yaring da phongdor klei ngasi thau complex da pangtok ki press meet amada JSS ki ko convener Pratap le sangthem na hai pau se sing da phonglak le ba wafam adu asum bani natraga ran mani haibado Manipur lainga na hayeng nungtil phung mari phopik manungda asum ba khangan biu haina taksil laklei Karigumba kangalak ta bataraga di akan makhong sang sing sang silagani haina JSC gi mai kai di akan bawafam thamlagli
ꯆꯞ ꯆꯥꯕ ꯂꯩꯔꯒ ꯐꯣꯡꯉꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗꯒꯤ ꯂꯩꯔꯒ ꯐꯣꯡꯕꯅꯦꯅꯗꯤ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯁꯤ ꯆꯞ ꯆꯥꯅ ꯐꯣꯡꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯊꯥꯏꯅ ꯄ꯭ꯔꯖꯥꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯁꯨꯝ ꯆꯠꯂꯝꯃꯒ ꯉꯁꯤ ꯈꯪꯐꯣꯡ ꯐꯣꯡꯉꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥꯗ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯟꯅꯕ ꯃꯤꯁꯤ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯤꯕꯤꯁꯅꯥꯒꯤ ꯀꯦꯁ ꯑꯣꯏꯅ ꯆꯠꯊꯗꯕꯤꯗ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯒꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯕ ꯕꯣꯔꯗꯤꯡ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯑꯣꯡꯗ ꯀꯦꯁꯁꯦ ꯆꯠꯊꯔꯀꯥꯟꯗ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯁꯦꯝꯃꯤꯕ SITꯒꯤ ꯃꯑꯣꯡꯁꯤꯁꯨ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯡ 4 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯁꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟ Standard Obar Higher Secondary School की महिरोई लेखिदबगी थौदोकप यानिंगदब फोंदोक्तुना ngasi nongmaibung sakram leirakta leiba St Miras School की महिरोई सिंग यानिंगदब फोंदोक्तुना खोंसंग संगसिंख्रे नongmaibung nambam suthekta ngasi St Miras School की महिरोई सिंगा थौदोक थोक्तुना Standard Obar Higher Secondary School की महिरोई लेखिदब असigi अथुबदा वारोइसिन पुरओ महिरोई असina manung matam sadana lekhidaba asi yaningde lamdam asid leiriba mahi tampham loisang sing mor onthok pigano haiba kholau ke alauke Standard Over kit yamna satra mayam singchina 11th 12th 10th 9th yamna kanna competitive oina honagadaba matam singchina mayamna ihou sagatna leibagi maongse being a teacher I strongly condemn it masi yaragadi Manipur Sarkarna yam thuba matamda negotiable table amda porakana masi waroisan pubirau chhatra singse shanti oina laik tamba phangan biu chhatra da sarang lari sing le henbiganu chhatra bu victim o henbiganu laik tamba da aki akhang le henbiganu nungai ne school chat kane habisi homely affairs le henba adu ma school mo henbiu school chakra kan isa ma ina ma manung matam chadana khangu thakta mangadra kiragadi aikhoi oja ojari bai khoi phawuda oja oibagi image se yam chauna thigida ba leibana maram orkanda aikhoi tasena nungai jete thibibe aba organization kaya nadi thibiri tobiri adubu as early as possible masi waroisan pubirau Misi asi asumba wayal athubada phanghandana mara leiba sing athubada serak phangan biyo amadi kudakta Standard Obar Higher Secondary School की mahiroi singna larik tamba phangan biyo haina all Manipur Muslim United Clubs Organization na thadrok sero lamada khanghalakli amromda misi asi warak pinaba laitraba private schools singili satni haina all Kangli Students Union na thadrok sero lamada su maral sirakli Singi mafam singda ising yoktuna thamna bagi pandamda sek dam sa masana ba thorang tori haina se minister en berena lauthokre mapaleba ki bank amadagi lupa koti lising hum satru ki senthang lokthaduna yumthong kodingda apaba thangna ba sing phangana ba honari haina so se minister na phongdokre wafam asi ngasi tribal affairs and hills department asinra minister secretariat complex da nongi ising yoktuna thambaga mari leina ba tongan tongan schemes singi matang na khanani na ba mari leina se minister na phongdokhiwani Kadane na baduda mari leina ba department sing official sing ADC singi chairman amadi member singa si minister ka hakteng na udanon ra wari sakhe amarom da sip singi district sing da saukha thorangi thabak paikat pada ADC sing tanabide haiduna ADC singi mai kai digi pen ba wafam kaya su pukala ki loina MG NRZ gi thabak subada sa da kun manga di local body natraga ADC gi khuthang da tawada ba du su ningthina tawbidi haibna sing wafam kaya thamki RDNPR Water Resources tongan singi district singi DC sing amadi ADC chairman sing waham taraba matungda chief minister na DC singa ADC singa punna kusam nadana paikhat pa yaba thabak sing paikhat kadabani haikhiba loina hayeng digi MGN NRZ gi sada kunmanga gi thabak sing ADC gi khuthang da tawhanna ba khangan ki amasung thak wangba niam gi wakalun thadong na basu appeal tawki Hilllock macha macha stream leibusing food hills sing da karai de na khoi check dam saba yage sida sumaina lok khara leire adugi madudi check dam se sarga di masida khoi ising se conserve torga nong taba loi khra kanda ising paisa le horga di isal isa sing na a kilometer mari manga dagi sampurga kar kodu kar aroeba madugi jaga du dagi gari yema torga pipe torga singkat pa yare madugi jaga du dagi honjar ka di na yedana adu ta de khoi mi sing ima ibel sing Isalisa sing the shingi sing the matak the chatpagi some the pubagi awabu later mapamdo with map when a map jagajaga to be pibiragadi current wine the ahan bada yaw yaw the bang I begin first phase second phase mathang like Nakalaram da hoki basahi ni makairam masida lenga gasina tawada bathabakaya tahu da bagum tawre maramatna Memory basahi khara asida phugatna bahona si haina ngasi thoram aduda si minister na phongdoki ngasi thoram aduda umang kokthokpa amadi masina pirak pasai thing kaya gi matang da sutongan tongam department sing official sing thamna ki loren nupi masa mana mahak na thajab upambi yanthatlam bagitamak thamoi songna kapkiba du gumna aikoi punamak upambi na piriba kanaba sing khangduna umang yokhanna bahona si haina si minister na phongdoki loren na harib nupi masa aduna kudam oidana aikoi pumnamak na koi bi khal ngak sen gi wakalonda green Manipur
mission ga mari laina ba thabak khuding da nupi masa adugi photo haplagani haina su chief minister na laukthokhi amarom na ngasi ki thoram adu lorba matung da paumi sing na hangba wahangi paukhum da Jammu amasung Kashmir dagi article 370 laukthokpa si BJP ki matam kuina dagi manglakpa wafam ni haiki amarom da Manipur da leriba article 371 clause C asi dagi ahongba lakadabra haina hangba wahangda Manipur da ahongba lakani haibi thajab leite haina chief minister na paukhum piki lorna state asi ki power amadi PWD ki minister from pairiba thongam beswasita amuk sinakhiba si laingak na paikhaliba inquiry adu karam torobi haibi matang da hangba wahangda chief minister na matangi matungina khanglakani haina paumi singda phongdoklamki BJP की अदुगुम्बा यामना लीडर्सिंग से मरुवैना नरेंद्र मोदी जी अमदि अमित शाह जी ना खल्लगा लौरकपा डिसीजन अमने BJP की ओइनदी मसी यामना लॉन्ग ड्यू डिमांड है बतारे अदुना मसीना कोई मणिपुर गदी कछु अदुगुम्बा मरी लेना बलैतेदा BJP की अदुगुम्बा यामना लीडर्सिंग से मरुवैना नरेंद्र मोदी जी अमदि अमित शाह जी ना खल्लगा लौरकपा डिसीजन अमने BJP की ओइनदी मसी यामना लॉन्ग ड्यू डिमांड है बतारे अदुना मसीना कोई मणिपुर गदी कछु अदुगुम्बा मरी लेना बलैतेदा BJP की अदुगुम्बा यामना लीडर्सिंग से मरुवैना नरेंद्र मोदी जी अमदि अमित शाह जी ना खल्लगा लौरकपा डिसीजन अमने BJP की ओइनदी मसी यामना लॉन्ग ड्यू डिमांड है बतारे अदुना मसीना कोई मणिपुर गदी कछु अदुगुम्बा मरी लेना बलैतेदा BJP की अदुगुम्बा यामना लीडर्सिंग से मरुवैना Wangoi da leba community health center na status ki CIC singi marakta khwaiti ahan ba Ayushman Bharat Pradhan Mantri Jan Arogya Yojana ABPM JAY ba disi minister gi haksel heteng ba sem ST gi sanahan na ba ahan ba center oi bangam khre status gi oina ningthi na thabak taw basing amadi tamda leba CSE manga da ABPM JAY amadi sem ST atubada sanahan na ba Thorang lady haina state health agency ki maikiri ki thamlakli ngasi bawparada leba health minister Aljanta Kumari quarter pangthokiba asama thoram amada health minister Aljanta Kumari mi makada state health agency ki official amadi wangoi CAC ki CMO in charge oina thopuriba Dr. Susila ga kuyek pinadona wangoi CAC state asi ahan ba ABPM JAYM the CMST impanel toba center oina lauthokhi thoramada da wangoi kendra ki MLA oina amlokhoi health and family welfare services ki director Dr. K Rajo State Health Agency Manipur Chief Executive Officer and Bandana Yauna Health Department official Kiana Saruyaki. Tharamadu Mari Lainan Health Minister Aljanta Kumar Hakibada Prime Minister Narendra Modi na Laibak Asigi Amati Minister Nongthanon Biriana State Asida Laibak Kana Laisatraba Laibaki Pankai Makada Laiba Miamda Ana Layang Tingbang Oina Bahudoli Baske Masi Rims Zanem Sound of Government of the private hospital Taramanga ABPM JAY Amadi Same STG Karaba Pangan Kraba Matunda Wangoi CAC da Ahan Boina Skim Aniasi ki khudong saba phanghanba ngamba simak hojik leire belenga amadi health department gi oina yamna sauna mai pakpa amadi nungai ba mikupni makhata na scheme ani asigi khudong saba singa top center singda su phangana bahonara gani haike piram ibasing dagi ahen makal gi makil pot nama ino no ba top makil magun nama yawu oina Manipur da hojik gi ran tori ba CC center singse masida yanan ba Manipur gi yanan ba makali community health center mase impanel towerable list bot chief minister gi haksel tengbang amasung prime minister gi laidi makal gi PM JY masida animak se masi yawra ba makal gi impanel toweraba yanan ba Manipur gi oiba CC se masi wangoi CC impanel tawre hadna mayam mamang lasu officially declare tawjani health department ki amasung laidi makli government sigi achum makli chmeni adama to hajani nakala maramda state asida Japanese encephalitis JE na maram warga mioi mari lekhidre state asigi oina JE gi mari leinana suspect case sahum manga lakpugi manungda case marpitra mari positive oire sahi tramanga gi makha dreba ngang singda JE gi case humpu thengnaba leire hain health minister Aljanta Kumar na phongdoki health minister Aljanta Kumar hakibada state asida JE gi case sing asi singa madi tangi mapamda thengnarakpana alarming oiba situation amadi oire JE gi case asiga mari lainana health department ki makok thuba official singa madi top department singa punna mifam mapamdana atubada kari thabak thorom paikapa yabagi haina kanana na balaikhre sanitation investigation program kam awareness kaya paksana pangthok na basem sabalore
पाक्तंगना मास फॉगिंग तौबा लोइनना कांगहन हिदाक लुपथोकनबा केमिकल लैनबा सेम सारे रिम्स जेरिम्स अमदी सीसीपुर डिस्ट्रिक्ट हॉस्पिटल जेई की मरी लैनबा केस लापदा टेस्ट तौनबा दरकार लैबा मशीनरी थमख्रे डिस्ट्रिक्ट खुदिंगमक अलर्ट ओइना लैनबा खंगहनख्रे लोइनना दरकार लैबा थबक थरम सिंह इलेक्टेड रिप्रेजेंटेटिव सिंह पुन्ना खुसमनदना पांगथोनबा यानबा लैरे हाइना मिनिस्टर सेंटर कुमार फोंदोखी CMOsing level la district ta di khoi unison asi mayam chana khoi chalaga ase khoi environmental sanitation investigation program se khoi hoti kana tori di awareness campaign local people sing da khang da maroina asaina mi mari si na hari si ayam la sum yang bi sanabati di imphal is bangi maning lekai di kangpuk pi thawal hai sing ji urban area manung na ta ba ketang hanjin ba leibani na japanese encephalitis karing no khang ji ta ba kangbu sing ne masi so victim ori di awareness campaign ma tawam chang ba khoi district authority khudi mak ta masila khoi alert tore any sort of fever laire have a chingnable irrigati suspected case na nga hai budo positive oire na to oite na hai mil chingba aduma mayam duma to RRT hadna response team ni sigi se ala hai ba team jum semi aku district guding gi masana medical officers ng yawi de loina mari leina ba aku nursing team yamam yawi ta hai bi sing jina kanuma leire na hai ba kanda directorate gi paw lakpa ngai ba na ta ngai da na ta ba district headquarter leiri RRT unit sing jina paisilaga maduga han thengana hona ba an ko local सही अमदगी तरामापन फाउद लेरिबा ngang singmo tamsana til hitak pijeduna tinjang kaijang daba khunai ama oina bohana badami pung khudimang na mating pangbiu haina National Health Mission Manipur ki State Mission Director Dr. S Manikant na pauze lakli thasi ki nipan da leibak sin batung na pangthok kadoriba National Deworming Day ga mari leine na lamphela leiba Medical Directorate ta pangthok pa paumi singa una bada director na hai thasi ki tareta Health Minister na palan numit asi haldok khraba matung mathangi numit tang nipan da school college samadi anganwadi center singda tamliba sahi taramapan sudriba ngang lak mapan gilising kun mga da tilhita kasi pijina pa pandam thamle hariba numit asida tilhita sahol daba angang singidabak thasa ki taratrukta mop up te pangthok na basem sadona lere tilhita makal ase haksang da soningai oide karingba hida kasi sarubati haksang nungai thaba yarokla basu matam sana district hospital amadi PSC singda ana laing satana ba sport committee semdra lere miyam na thoidong na mi painingai oide haina mahana phongdokhi सेबो याम हेना मदुगुम्बा साइड इफेक्ट लेबा खै थेंगनदि करिगुम्बा साइड इफेक्ट लेयेना खनबिरग सुमदु बखै टेकल दंगना बखै डिफरेंट टीम स्टेट लेवल डिस्ट्रिक्ट लेवल अमदि फैसिलिटी हाबिदि खै गि लेदिबा हेल्थ थाक्सेल गोइबा institution the loin was sem salary maramadar basi da khoina leiraga sunung sathi bi ganu adoga masi yam su sep oyana khoina khoi na hoji phawda khoi masi sahi mari se khoi bangthok ton lai masi da adu amna khudong thiba thokhiba itheng thanadri maramadar hayeng khoina hangjit bangthok jagadoriba khoi tangni pan chi gi khudong jabi slawir mayam pan bang thokpiro amadi khoi gi jati si jinjang gaidang deba masama phaba jati mo hen madama teng pang bi haina ai media Japan ki Grant Assistance for Grassroots Project GGP ki senthang makhada Japanese yen million 8.4 sangna Chandel district ki Lampung da Saba Analon Christian Institute ki secondary school building ase Embassy of Japan ki Economic and Development Minister Oriba Kenko Swanena Sangakre school building sanga bagi thoram adukamari leine na paumi sing na hangba wahangda Minister Kenko Swanena Manipur se khanong sop asia gi Tongal oigadopana lamdam asida tongan masakot kongthang project kaya paikat payana leiri haina phongdokhi Minister Kenko na makha taraduna Japan amadi India ani ki barakta awang nopuk lamdam sing asi awang bo thakta sakhat hanabagi lambi romda sangsilakli leibak ani asigi marakta act is forum semdana amada mating pinadran sakhat pamai kai romda sangsina bo wari sathari haina phongdokhi Songa khiba secondary school ki building ase Analon Christian Development Committee na Japanese Embassy da mating ni bhataki embassy na sakhat laglipa leibak sing da mating pinaba income dalisim sapan mapan da sengkiba GGP ki makha da senthang thataduna sabani institute ase ki primary school building so income dalisini tarama thoida GGP ki senthang makha da sakhibani school ado sangaraba matung kenkona school ado ki ka sing amadi mahiroi sing ki toilet su yangsin ki thoram adu da Embassy of Japan da Science and Technology ki first secretary oriba Kiyoshi Korea Chandel gi ADM Zonal Education Officer yauna district adi tongan fam sing ki lakpa mioi kya masung institute adu ki mahiroi sing saru yaki school adu ki mahiroi sing na thoram adu ki manung san Japan amadi mafam adu ki nat ki oiba jakoi kya su utki Any
In Manipur, at this moment, JICA project has not been materialized, but we are looking forward to having more cooperation in this region. I think from that time, the bilateral relation is rapidly growing in various fields, and then we are materializing our cooperation in Northeast is one of the top priority areas. So we would like to continue. We are always welcome any proposals from various schools or organizations to get this GGP scheme. So I'm looking forward more possibilities. Without any proposal request from those organizations, we cannot give anything. Lamgi wahau tiki kumbi police station ki manung sana laiba kumbi setupur maya laikai ward number 2 tiki khangi ba masau sing elias sahini puni thoi apokpa case ning thawremba yumthang na badalai ba nomai them surjit elias ateri sahi kuntra taret apokpa en sing khuna yotpak na manga kaktuna hat pati laikai mayam sangtuna surjit ki masin manau manga gi yum sing mai thakre asibak sang siramni ba mafam adumak thada ta aduna nairi irang sapkalaktana ba bestupur gi SP lukam lanmio amadi SNSP ke Daina amadi kumbi police ki OC laktuna section ngak senran laikre yum mai sali badu kannaba moirang fire service ki fire tender laktuna kannaba hona bada laikai miyam na sanghandana thamke adoga singa se yu pung taramathoi makhairom adwai de thokibni hari mi halanoi ba surjit yauna mahaki imung manung gi mioi sing hojik kumbi police station da mangjong na sangduna laikre hari Manipur da boarding the salariba singasi subsabasana pathap amagi makha da salaiba mathok tari haina Manipur University ka hani vice chancellor S Nanda Kumar na pongdokre wafam asi ngasi mongsang kai leiba Trinity Public School gi annual school day function amasung sai asigi high school living certificate examination da mai palalaba school asigi mahiroi singda mana pibigi tharong bari leina paumi singda pongdokhibani mana makata na pongdorakpada hauski matam gi lanai school singda mahi tamliba mahiroi sing asi amaga competition gi sang yam wangi amadi mahiroi sing asi numit supa ama larik tawduna laibana maram oirga masai oiba wakan kanjanaba ahangma matam laitabati innovative amasung creativity oiba ki sang hanthale spoon feeding oiba education system amada sathare haina nungnang ba pongdoraki loina school asigi principal compounder moirang them ibot naw tombina mai tamliba ngang sing asida larik khak tambi bagi matakta makoina kari tawba pambagi haiba khangdok pasu yanda mathok tai haiba wafam sing pongdoraki India Langana Laraba Biang Ipanaba economically weaker section EWS in the 10% reserves and people do Manipur Langa Asina EWS ki certificate people Gamdabana Mahiro Sing Amad Naharol Sing the Kodong Sadabakaya Mayong Narihana case against President and Chetuna Pondorle Wahamasi Koyatong the Labakang President Association Office the Pangtoki Pau missing Unabamada Mahan Haikibani Shetana Makatana High India go in a Laraba Miam Hiram Koding Bakta Tenari Kodong Sadabakaya Yang and Sayas January Tarani Twitigi General category the EWS Sing 10% reservation thamduna lakli India gi oina EWS certificate pi gi kanglon leijaraga su ngasi phawpa Manipur gi oina di karamba mi oida EWS certificate pi ga gi haiba se leptap gi mami amatari masi khudam oina ngasi phawpa kananga mi amatada lenga kamari leina basingna EWS pi bangamdri maramasina atuba matam da lenga ki mari leina basingna EWS certificate pi basi hawdoktuna mahiroi sing amadi thabak thiriba naharol sing da awaba si ko hanbiu haiki Nakalamda Manipur University the housing Sathariba admission topic process as the department Kardana AWS case reservation Pirka department Kardana Pidriba CMU Gimari Lane Basina Ming Sangbiu Tawasina University as Simapupan the Magapanka Wade Haibadu Mayek Singatale High MHRD dagi Central University da leiriba koi university khudimakta che laktuna akoigi EWS ki reservation thamgadamni habasi hairau phawbokta Manipur University da leiriba haitare department khara khatamnatana reservation EWS ki reservation thamdabasi karigino habasi akoi case na hangnili India ge article 15 amasung article 16 asi amend tawduna article 15 da hairiba reservation in educational institute hairibasi hapchanduna amasung reservation in job asi EWS ki certificate pidaba asina maru Ikaleba youth amasung satra singda enna awaba pire maram aduna Manipur government na atuba matamda EWS certificate asi mari leinaba singna inaba hona da targadi case na makhal makha kaya khongdang jangsalani Hauski matamda state ama saukhat pada industry si yaudra yadra masa mo haina commerce and industries minister TS Biswas in phongdokre wahma si Bisuput district ki tera raktalaiba industrial estate ki work set singi phimam yangsan wi khongsadam da haiki bani Minister Makatana Haikibada, Tera Uraktal industrial estate, a sea among Gelangaki Matam the Kanaba, Mata Piram Drabasu, Housing T,
BJP na lusing balangak asi lakpati ki hilamdam asi industry towning ba mioi kaya na yauna yamna sauna kana ba pi bangamle masigi mathakta state asigi thabak phangdriba naha kaya da so thabak piduna lamdam masigi senmi londa sauna ahoma purak pangamle lenga asina su workset sing asida puthole ba pothok sing asi lamdam masigi miyanda panghanduna hek yari ba makai mipal tang ba akhana ba thorang kaya paikhalagani masigi khongthang amoina manipur gi maroi ba karwar wala singi akhana ba pipha ma pangthokna ba honarakani masigi mathakta workset asida leiba plastic agency sing asiga lainga ka MOU fawba khoyek pinaduna lamdam asigi plastic waste sing khongkat handuna makhoi gi hauduna lainga asina lambi gi black topping tawbada sinaduna plastic waste ki issue asi lotion na bhonaragani loina namfam asida sian electric transformer tiles amadi handloom gi phi gi pothok sing asisu lainga ki mari leida ba department sing gatana duna miya namarang kaina phangana ba hena pothok na ba honagani loina hojik industrial estate manungda ising ningthina pangdriba se sunumit tarani gi manungda phangana ba honaragani haiki ngasi khongchat atu gi manung sana campus asi akoibda u pambi kya su thaki अखोगी लेरिबा इंडस्ट्री डिपार्टमेंट की ओइबा अखोगी कोई टोल फ्री नंबर अमसु सिमाना अखोना तोना लाख ngam अखोगी रेडियो की खुथांग दा अखोना रेडियो टॉक अम तवरे हर कांद इंडस्ट्री की लमदा हेना खुमांग चौचन बा अखोनी इकोनॉमी की अमदी रिसोर्स मोबिलाइजेशन दा अखोनी स्टेट सरकार की अमदी मियाम की फनना बा कोई होनरगने हाबसे अखोई ngasi मखम सिदा हाइजबसी सोइदन तवरदबा बोलमनी अखोगी लमदगी फंगबा तोवान बा अखोगी लमगी इंडिजिनियस अखोगी पाम्बी वा फदिगोम अरे तोान मखल सूंगीब फजन सूंग्रब तोान टेक्नोलॉजी असुक याम लेरिबसे अखोई ngasi बाउते एक्सपोज तौदना लेरमसे एंटरप्रेन्योर सिंग दा हाइजरी इसा की सोशल मीडिया इसाना तौरिब थबक चाना सिजनबियो अदुगा लोन मियाम द खंगनबियो सरकार खंगनबियो अदुगा मीडिया सिंग सा कौरगा तोइन इंटरेक्शन तौबियो अदुगा मसीगी पोसे मिट माइ पांगना अखोई मसेन लोय खंगमिनरबा कांदा अखोई मसेन चाखोट मिनरबा खनाबियो हाइबसे Matang sois the break malok ki break matung da Japan gi Hiroshima da atom bomb thada ki ba sai mutra mari rak suba Hiroshima de ngasi Manipur so Indo Japan Friendship Association Manipur na sin Manipur press club da pangthok ki paw mani Manipur mo sumaling tongan bai paw sing pudra lak sagi pek ni sumi ta don lebiu mayam mo ko taram nok sari politin sigi makata pa paw me am da pizari Japan gi Hiroshima da atom bomb thada ki ba sai humtra mari rak suba Hiroshima de ngasi Manipur da so Indo Japan Friendship Association Manipur na sin Manipur press club da pangthok re Thoramadu ko mari laina na Indo Japan Friendship Association ki president PS Nandakumar Sarmana phongtorok pada ngasi malem asi global warming is I think kaya pangliba sigi matakta nuclear bombs hapik laibak amag lamjel tanarak to na mioi ba khunai da ki ba pok pa amuk hana tawdana bagi pandam da thoram masi pangthok pani haiki amadi anti nuclear ki campaign sangsin ba oina Hiroshima ki mayor na ngasi ayuk angan bada malem pumba ingtap na tangdulai tanan laina ba pausel pi ki thoram Hiroshima da hongtok ki Manipuri oina so ing tapa mani saukat pelambi da sang sindana saukat pagi spirit ase kana so namthaba ngamloi haibagi phirep ama Manipur miam na launa pagi pandam da thoramasi sai khodigi pangthok tona lakpani haina pongdokhi thoramadu ko mari laina Hiroshima gi bombing da laikhi da singi mafam da minute ani 2 minute left ni kai khumna बहुत ke Prime Minister Narendra Modi na Japan da satpa matamda mahaki constituency oriba Banaras city bu Japan gi Kyoto city na sister city ama oina lauhanduna chakot khongthang kayada adu mamateng pangbiri adu Manipur gi oina di Hiroshima na aikoi lan gi experience laiminaba adu gumba city ama oina Imphal bu sister city oina bagi lambi da hojik thabuk paket pa hore adu hanaki sahi asida aikoi Manipur dagi aikoi university da Japanese tamliba nupi macha ama Hiroshima city gi mayor na loinamak sponsor tawraga aikoi hojik Hiroshima da hoji oina peace ki training ama Hiroshima city university da yauri masimak Hiroshima city na aikoi Imphal city asibu sister city ama oina lauthona ba yahan khongjeng ne haina aikoi na khanjai Research Scheme and Advancers UGC Stride Hybrid Scheme for Transdisciplinary Research for India's Developing Economy ga mari lainana Nomi oiba National Workshop among SK Women College Nambolgi Block A da laiba conference room da pangthokre SK Women College Nambolgi's Internal Quality Assurance Cell amadi Research Committee na sinna pangthokki batharam asigi manung nunggi oiba warol piraduna SK Women College Nambolgi Internal Quality Assurance Cell amadi Research Committee ki Coordinator Dr. L Muhindro na phongthokki pada UGC na July 13 online da dongna hangtok lipa scheme masi tongan college kaya na scheme asit ki kana belong na ba madi hari ba scheme masida NGO madi civil society organization kaya so represent tawrga mathau ta ba kuting sahi asig settlement kuntra phawbada submit tawrga lupa lak manga gi crore manga phawba gi scheme asina kana ba pina gi pandam yauri manam asina Manipuri ahan ba oina college asida
Manipur नतना North East State amadi Delhi dagi lecture sam yang khairom na saruk yadana magi college singda kanaba asi launa bangasi gi workshop asi sinmani hainasu Dr. Muhindro na makata na phongdokhi ꯑꯩꯈꯣꯏꯅ ꯔꯤꯁꯥꯔꯁ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯀꯥꯟꯗ ꯀꯣꯂꯦꯖ ꯃꯁꯦꯟ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯃꯁꯦꯟ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕ ꯑꯗꯨꯒ NGOꯁꯤꯡ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯄꯨꯟꯅ ꯌꯥꯎꯁꯜꯂꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯅꯤꯗꯁ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯏꯝꯄꯣꯔꯇꯦꯟꯁ ꯑꯦꯟ ꯗ ꯒ꯭ꯂꯣꯕal ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇ ꯕꯦꯖ ꯇꯧꯕ ꯔꯤꯁꯔꯁ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡ ꯁꯕꯃꯤꯠ ꯇꯧꯅꯅꯕ ꯁꯦꯞꯇꯦꯝꯕꯔꯒꯤ 30 ꯐꯥꯎꯕꯗ ꯗꯦꯗꯂꯥꯏꯟ ꯑꯃ ꯄꯤꯔꯤ ꯃꯁꯤꯒꯤ ꯗꯦꯗꯂꯥꯏꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯔꯤꯁꯔꯁꯇ ꯏꯟꯇꯔꯦꯁ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯗꯤꯒ꯭ꯔꯤ ꯂꯦꯚꯦꯜꯗꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯒꯤ ꯑꯗꯒꯤ ꯃꯥꯁꯇꯔ ꯂꯦꯚꯦꯜꯗꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯐꯪꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒ ꯑꯅꯧꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯑꯣꯖꯥꯁꯤꯡꯗ ꯈꯪꯍꯜꯂꯨꯔꯒꯗꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯄꯣꯠꯁꯛꯅꯤꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯁꯨꯔꯦꯟꯁ ꯋꯨꯃꯦꯟꯁ ꯀꯣꯂꯦꯖꯒ ꯔꯤꯁꯔꯁ ꯀꯃꯤꯇꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯁꯤꯟꯖꯕꯅꯤ August 9 Mapan Power Ministry Department of Administrative Reforms and Public Grievances DARPG the Ministry of Electronics and Information Technology Government of India the Meghalaya State Government ke khusandana Digital India Success to Excellence haiba theme da Kudinthorek Suba National Conference on E-Governance Selong the Pangthoklagani haina Press Information Bureau PIB ki cherola mana khangalakli Andro Kendra manung sana mafam kaya da pukri Samjin Sajin Bamadi Usara Kaya Thabagi Thoramangasi Forest and Madam Minister Tonazam Sian Kumar Makada Pangtokri. Toramasida Mahusagi Kalkabi Awaba Miam, the Mayong Ribasi Maruina Miamna, Kantaba Wat Patiki Toklapani, Lakadra Mirolna, Aikoipunung Sinaba Yaba, Tabak Toram Paikat Pamata Moihaina, Minister Tonazam Sian Kumar Fondoki. Nasi Andro Kendri Manung Sanaleba, Angta Maning Laikai the Leba, Pukri Sobama. Makedum the Lady Mia, the Puna Sangdor Sangdoki, Anta Pun Bamaira Pai Bigim Hut Amadi Antagi Club, Manga Heavy Western Pantobi Club, Rising Youth Club, Light Youth Club, Eastern Youth Organization, Brighter Youth Club, Ki members Sungyana Pantoki Bator, Aduda, local MLS Oriba, President Environment Minister Sian Kumar Lakton Yangsin Ki, Minister Nangasi, Toram Adugi Sarpoina, Anta Mea Laikai the Labor Nong Pong to Ima Pantobi, Ibudo Ibendogi Laibunda. Usara kaya sumyang loy na thaki huikap maya laikai gi Impal lokta pukri ani sem gi thabak thoram paikali ba dusu minister na yangsin khi loy na koi bi khal manghandana thamna ba hona bada pum namakna thawtang lomi na siana pil tawki me be khoji gyan ta dona ngasidi mohoksa lebene piba haipa lepan mag environment magi thambina pot part pukri Turian Mayam Singadu, Natina Siam Saragadi, Sumba, Ikangi Mayona Basi, Toy, Andro Kendra, Tungan Buddhist, Makta, Mamang Hagi the Mina, water body Semba, ecosystem Metenda, Sing Pajanangba, U Pajanantaba, Adoga de Sumba, Awabas the Gay, Coca and Tangsaida, Sumba Awabas and Masaji, Tenoroy, Mosagila, Mini Pirabakan to everybody, our Mayonari, Awab my own Namina, or my own Bagana, Randy Kanabatam Deco, but the board piece no, Adagi Zati Dram, any no, Karambazati Karam, Wajano. Ako'y masen amatani environment si pananatina mi na laibi aba malim bithibi si phata sengol pada ako'y kudum daita lai ha Kanglepa Communist Party Advisory in Sipori Babasi Samsai Luang Sabo Lalo Basi Polit Bureau Standing Committee acting chairman in Tau Purkani Hana Pondorke Lona Tinkrab Lalo Basina Tatrok Sero Lamada Lalo Basi Polit Bureau Standing Committee asi Panki Pami Pamna Bazi Bu acting chairman gi Tau Puna Bamato in Kankibini Hari Nakalamoramda Polit Bureau Wasina Lamnam Masi Sandong Gidamak the Kalaga Mahi Kandana Salai School Sing the Sokan Ming Sang Lagani Haina Zero Lasina Makatari SP Tawal Dr. S. Pomsaki mi Makadali Long Police Station Osi Inspector Oinam Azit Nalusing Police Team Amana Tongan Tona Mio Ani Masama Sagi Mayum Digi Heroin number 4 of the WI tablet Konana Fari Hari Heroin number 4 gram Manga Konana Parami Adudi Kilong Horibi Turel and Bitki MD Azbir Hussein Sai Kuntani to Popa Laikitraba MD Pazur Rahmani Loinana WI tablet Chama Marputra Mapan Konana Farban Pirsu Laikayasi Maktagi Simazan Sai Kuntatrug Mapureba MD was Dinni Makoiri Matakta Long Police Station at Tongan Makasang Lokotana Makata Tizin Bahokre Hari.
Imphal West District Police Command on Lokat Pa Section Thorang Manung Sanang say Upung Taruk Taret Power Waimam Nakai Kambab Nakai Abdi Salam Nakai the Yum Sang Ti Humita Secretary. Imphal West get the SP Operation A Hanasiam Sarabimi Makada Satakibini Hari. Tiba Humba to the Musamri Yankai verification Sataki Nakalaman da Pona Bazargi Masjid or Protapali along the Sotibo Sataki. Nuntil Pungo Makai the Mani Makai Power Sataki Humita to the Musan Yankai verification Sataki. Maduda Masaka Satak says to the Mutamanga Fakat Kibako in the Makata Wang Pahong Satanava City Police Station the Pukre Heidi. Manipur the lady but have a Pangdribana sing the Tabak Pang Pinaki Panave Nalit Impala National Career Service Ministry of Labor and Employment Government of India Kosamdra Kampatalaiba Nalita Tasi in Panam Mapana Job Fair Pangtolan and National Institute of Electronics and Information Technology in Panatato Paserolamana Heidi. Status Gariba College Singbarta Moriba Oibetanatana Apaba Mahiro Kaya Putoliba Putokuna Laliba Dhanabanjari College of Arts Ki Kumdramari Raksubama Pokomontaram Pangtokre Manipur University Makada Salairamba College Ase Kumjalisimasa Maniputaru Indiana Ninkat Tamdrigi Matamda Manipuri Maharani Dhanabanjari Minga Linkat Kibini Tamay Bandalaiba College Asida Pangtoki Taramada the Manipur University da Lauba Sahi Asiki BA Gitaruk Suba Semester Mako Matang Tarakaba College Asiki Mahiro Sing Opki Taramasu Pangtoki Nasiki Taramada Retire ISRK Nimai Susargiake. Imphal West ki tayel patalai with District Library Hall of Pantoki Pamipama the Imphal West District Library Development Committee ko Nova Committee Semba Imphal West District Library asi nauna hingan na mari lai never sing the Taksin Bahaiba yauna tonga tonga wari mari lokre hana committee asina tolokpa zero lamana hirekli Manipura ahan boina lakatari ba MBBS Mahiru Singidama White Court Ceremony ngasi Rims tala pangtokre hariba ceremony asi Director Rims Professor A Santa MS Professor CS Arun Kumar Din Academics Rims Brazen Singh Akoism Nalusing Ki Taramanda Din Rims Nalusing na Mahiru Sing aduna White Apron adu paiduna wasok kibalo na Medical Fraternity sangak pada nungai pa pangdoke Ikang tholaba lamlai kendra gi lokpham puna makta kang bada hori ba phau khara asi sing yaw tabana maram warga Kangsil Laktring da Lokat Payaba Lokat Pio Haina Awang no Boxing Kai na Yokat Lamline na Tatrop Sero Lamada Marilena Department with the Kendra Sige Melagi Pulling Sing Silakli. So ini pan gap later Rabatong Mui Tarahumdo Rimski regular employee in Hakre, Mui Tarahumdo Yasi Rimski Diana Harnesses King Makada Hakipani, Nasi Rimski Zubli hold upon to about some Amada offer of appointment of those candidates sing the Kosinaki. Upon Manipuri Matamese Kanglub Amik Nasindra Laliba Mapan Amadi Taramathoi Power Lampeda Leba Ima Hall and the Minimis of Development of Manipuri Matam Isai with traditional value and identity have him the seminar Pangtolagani Hari. Houses Sanapi Pauda Baras Kumar Ghanendra Singh Memorial Super Division Football League Tournament PYA Kairang Amadi Upa Kyangway Animai Pakre Imphal District Football Association in Makadangasi Katrika Leba Abagi Sanabul the Sanakiba Football League Asigi Taramari Super League PYA Kairanga SAK Yumnang Kono Panjal Ani Mada Maiki PK Leg Match Asida Mai Pakra PYA Kairang is Hanroy Wasimul Amasung Rawson Anina Match Asiki Tarahumdo Amadi Yankayum the Super Minas in the Panjal Amam San Kim Kalina Match Asita Mighty Horba SAK Yumnang Konogi Amatangara Panjal Adona Maski Marmani Pan Super Mineta AB Pindasan K Satriba Impal is District Super Division Gingas Sanakiba Tramanga Suba Liktana, Upak Yangi Sanoi, why Bikas na Massasi Yankani Panamadi Marpunipan Suba Minas in the Sun Kiba Panjal Ani Adona, YOS Kurai Consomnaka Panjal Ani, Sinada Mighty PK, Satarlibab Super Division Football League Tournament as Gitaratak Suba Likta, Rao Larry Bamlaikaya, the SAK Yunam Konoga Taratar Suba Liktana, 11 Star Sporting Union Akapanam Sung YOS Kurai Consomnaka and in a task in the Pandalambata Garagani. Undaruk Suba El Sangita Devi Memorial First Division Football League Tournament SCK Kodam Popium so New Crown Club Kongam Parani Mai Pakre Impala West District Football Association ni Makada ngasi Kumana Artificial Top Crown Sanakiba First Division Football League Asigitara Mari Suba League SCK Kodam Popina Siko Lari Mamnai Kai Panjal Ahumama the Maiki PK Massa the Mai Pakraba SCK Kodam Popi Sanare Pramzit Rome Samsung Donald na Massa Kuntaru Kumpunipana Madi
हुम्बरा सुब मिनसिंग द पांजल अममम सनखिबगल न मैच असिदा माइथि होरबा सिको लरेम लेकाई गे अमतंग आरब पांजल अदना मैच की कोनमाथoi सुब मिनटा एल फेमस ना सनखी सथरलिबा फर्स्ट डिवीजन फुटबॉल लीग असिगे सनसि सानखि बतरा मंगा सुब लीग तना न्यू क्राउन क्लब खोंगा पार्क सानरै YBP नमसुंग Y रॉबिन्सन अनि न मैच की निफु मरी निफु तरुक यांखै माथoi एबदी हुम्फुनिथoi सुब मिनट सिंग द पांजल अनि नि दुगा Y हेमबोय न मैच की निफु निपान सुब मिनट द पांजल अमगा संदना थाउ थांगमै बनबो पांजल मंगा सेने द माइथि पिबंगम के फुटबॉल टीम निपान सरुक यातना सथरिबा फुटबॉल टूर्नामेंट की तरातर सुब लिट्टा पमियाल पासोय अमसुंग वाफा वांगोयगा तरातरे सुब लिक्तना ग्रुप सेक्टर CRPF लांगसिंग अमदी सिको लरेबम लेका अनिना थासिग निपान दला बातों नरगनी अरबिदा बुलेटिन से हेडलाइन समन मियाम द थमसरी जम्मू एंड कश्मीर के आर्टिकल 370 लौथोखिबदा मणिपुर से मिनिस्टर यावना BJP की लेस्टासर अमसुंग BJP मणिपुर प्रदेश की माइकैदगी नुंगाइबा मदि थाका फोटोरखि नागा पिस्टॉक के वरसिन अथबदा लाखो याबि गोइथोप लेबिन CSO सिंग लैंगा का सेंखे कंसल्टेटिव कमिटी का मीटिंग पांगथोकना खरैना मावरे हाइना CM ना फोटोरखि चेन के आर्टिकल 370 लौथोखिबगुम अवांग नोंपोक स्टेट सिंग पीरिबा कॉन्स्टिट्यूशन की प्रोविजन सिंग लौथोखिबा याई मियामना सेम साउबा लेबा मतम होय हाइना मकोना फोंदोरखि असंदर रोबोट के फाउंडर PS लंधोनी अमदी महाक मसाना PS रॉमिथा ngasi सिप जुडिशियल मास्टर इन पाल वेस्ट फोटोखरे कोना निमितरा मंगानी के जुडिशियल कस्टडी दती सिंगी मफम सिंग इसिंग योक्तन थमनब की पानंद सेक डाम साम साना बथोंग तोरि हाइना से मिनिस्टर एन पिरेना लाउथोखरे वांगोई कम्युनिटी हेल्थ सेंटर न स्टेटस की क्वाइट अहानबा आयुष्मान भारत प्रधानमंत्री जन आरोग्य योजना में चीफ मिनिस्टर हसल तेंगपांग सनहनबा सेंटर ओइबा GGP Japanese Center Makata Sandel Lanbung Saba and Alon Christian Institute Secondary School building the same passage of Japanese Minister Kenko Sorena Sangakari.